Chief Minister and Biren na Manipur hojik thokliba irang asida aikhoi khudingmak concentrate tawraga leiba yaroi state ki selthum gi fibam su fagatna bahotna batai haina phongdokre wafam asi Imphal gi City Convention Center de pangthokiba Silking and Livelihood program launch tawbage thauramda Chief Minister na phongdokibane thauram asida entrepreneur sing yokhatuna Manipur gi irang asina maram oiduna sokhalaba state asigi selthum gi fibam fagalhanbada mateng pangna bagi pandamda Manipur lainga ke Department of Horticulture na sinduna pangthokibane thauramadu da wangang laduna Chief Minister na makha taraduna Manipur gi irang asina mipum khudingmakta awaba chaitheng piri adubu irang asidi mapung fana loisinbada matam changani maram asina miyambu ngak senbagi thabak laingak ki maikay dagi angam bathak ta honari laingak na miyam gi punsi amasung lanthum ngak senaba kayam hotnabage haibasi field lairiba singna soidana khangani famung da hiptuna social media pairaga leiba singna khangloi laingak na paikhalakliba thabak thauram singda miyam da phong na haidokpa yadaba sulai haina phongdokhe state asa thokliba irang ase loisinna bahotnabada miyam punna kharadi waminakhiba tari haiba wafam Chief Minister na thamladuna irang lei haiduna aikhoi irang khakta da mai on sinduna leiba yade state ke selthum gi fibam ase sokchin khiba tarabadi chawkhatna ba hotnabada awaba oigani maram asina selthum gi fibam su fagatna ba amadi irang gi solution su purakna ba punna hotna minase haina pauzen khe thoramaduda MLA Minister Singh official Singh mai paklaba entrepreneur Singh amadi entrepreneur gi lamda khong thangjin ba pamba mioi kaya na sarukya khe thoramasi gi manung channa tongan ba hiramda khang hairaba expert Singh na matau karamna mai pakpa entrepreneur ama oigadage haibagi matangda wangang khe issue si issue natam sangani akhoi wamin nagani but government na praja singbu ayam matam ngak na ba ngai masi jingai ye sai ne sidai de loina hai biya da tawul mayam si awu basing nadi moi bu ngai ba mayam nadi khanang mone masi akhoi sarkar si leibugi akhoi bu kalli ni ko sarkar si leibugi akhoi si to ya ri ni ko sarkar si to akhoi save to ri ni ko na jaga to ri ko je phamung da phammaga social media pai ba ka mu na khangoi lan chongai ye ne akhoi loina madu dai da akhoi matam loina mang ba ya roi lan chongna ba du gi chongna na ba government lady volunteer mayam lady ngamna na ba thengna gani political solution ni solution porna ba hona gani shanti porna ba hona gani makhal khuding da koi hona ni state chu kanba aduga koi economically fagana na kanda ai koi gi lambi thi se